ngasi phone ki ba tongan tongan se phone singdagi maroi ba pausing khonga charaga ma'am da share tawjigi ahanbada miyu yankhai ga nipan positive oiri chamaga nifu ga mathuna t-shirts tawkhre anina laikhidre saliba pung kun ga mari asida manipur da miyu yankhai ga nipan nauna covid-19 positive oire miyu chamaga nifu ga mathuna laisat asidagi phaduna t-shirts tawkhre ngasi su miyu ani laikanaba ngamdana laikhidaba ga loinana laikhidaba mi gi masing chahum ga kunthra ga taruk sukhre Health Department की Additional Director सोइरिबा Department असिगी वांगांग रोय Dr. Khorom Sachikumaर मंगांगना थादोरकपा सेरुल मान हाय ngasi nangna positive oikiba miyoi yangkai gi nipan asigi manungda ani amadi Central Armed Police Force dagini makhoi punamak travel history leitaba miyoi ngaktani haidi nangna positive oiraglabasing asi tharaga state asida COVID-19 gi apunba confirm case lising kunga tarika sangwaga maudraga nipan sukhre haujuk phawbada laisat asidagi phakiba migi masing lising kunga mangaga sangwaga taraga nithoi sukhre hauji active case da lising ma satire ka yangkai lairi laisat asina laikidaba migi masingna sahum ga kunthra ga taruk sukhre haujuk phawba laisat asidagi phakibagi sangsa da maudraga nithoi ga point nifu ga mari oidi haina su pawsin makhatana phungdorakli makhasa tharakpoi na topa yamna nungai diba paw mana Manipur gi film ani aigi kona amadi Highways of India International Film Festival da Saruk Yanaba khalak Bobby Wahengbamgi aigi kona amadi Maibam Amarjit Highway of India International Film Festival Saruk Yanaba gi dama khalak yangkai matho shuba International Film Festival of India na ngasi kumza English ngani ga kungi oina Indian Panorama film khanbar Manipur gi film ani yarokhibane ngasi Indian Panorama Feature Film jury na feature film kun mainstream film ahom amadi non feature film kun khan khibagi manungda Manipur gi feature film ama amadi non feature film ama yarokpane India Panorama 2020 na khallaba feature film adudi Bobby Wahengbam na direction piba aigi kona amadi non feature film da Maibam Amarjit na direction piba Highway of India hairiba film ani asini kumza English ngani ga kunga mathugi January taraga taruktagi kunga mari fawba numit nipani supna gawar pangthokodariba khai mathui suba International Film Festival khalaba film sing asigi mihut ingnei sar yaduna film sing asi utkani feature film gi oina Tushar Harinandani na direction piba film Sandaki Ankana hautokani amadi non feature film gi ina Ankit Kothari na direction piba film Panchikana hautokani hainasu Pauxiation su makhatana phongdorakli makhasa tharakpoina topa paukhara namuk lokhaujai jaugi case re-investigation tawgadabani war on drug ki mahuta war for drugs haibana fare emsu lokhaujai jaugi case asi re-investigation tawgadabani democracy gi organ sing maning tamhalu miyam khongjang sanction bagi matam oire mara leiraba mi sairak piba ngamdrabadi war on drug ki mahuta war for drug haibana fare haina emsu ki serol haidi serol asina makhatana hai lokhaujai jaubu mara leite haina NDNPS court lamphel na rai takibasi investigation tawkiba police department gi khwaidigi ikainingai ni sustainable development goal 2020 gi pandam phangnaba malem gi laipa khudimangna sangsilaba khongjang gi saruk ama oriba drug thingbagi khongjang asi ngasi gi paliba lenga asina phagi ta hale maramaduna lenga asigi battle for gi thak yaudaba thabak thawong asida war on drug hairibadu sanadre serol asina hai mamingdagi hauna soiraba war on drug asigi maring khongthang asi Manipur miyam hupna sumthok haudaba tarabadi laiminariba purapunamak mutlaga mito miyancha singna lakliba sei kunthra gi manungda laiwa asi munkragani makhau pongna largest democracy ni haina lauriba India na hiram khudingda namthabiraba Manipur miyam mutkibada miyeng sangbadi lairadana nasungba pokani thajade masagi official quarter dagi drug mayam ama red handed fagalaba miyu amabu mara leite haibasina takninglibasi karino haina hangladuna mari lenaba police judge public prosecutor sing maram leitana transfer toriba karigino witness singna aki akhang pokpaga loinana court karak pangamdriba karigino haina su serol asina hangdagli haina pauxiation su makhatana phongdorakli losilakpoina topa marueba paukhra namo ILP mapung phana satna hananaba ekhoi punamaki thaudang lominarasi Federation of Homi ILP system asi mapung phana satna hananaba honabada ekhoi punamaki thaudang adu lominarasi haina Federation of Homi gi youth wing gi serol amana phongdorakli serol asina hai ILP system satnaragasu ekhoi gi miyamna wakhal tadragadi masigi kanaba mapung phana phangbangamloi
Masi ngasima COVID ki luraba tanfam asida mapan gi miyoi sing ILP pass yawba yawdaba laikai khuding yumthong khuding maning tamna satli laingak nasu makhoibu satok sin tawdanaba pass renew tawkhrabani masida security singna amadi aikhoina pass yawbra pass tu matam helabra haina check tawfam thoktabra haina hangladuna pass yawdaba COVID positive oide khangdaba singna yumthong khuding sangbada ayap pifam thoklibra haina su hanglakli Serol asin hai aikhoina mapan gi miyoi khudingma ILP pass check tawbagi hak adu manghaloidabani pass yawdaba singbu manakna police station senagadabani COVID ki positive oide haibigi akaknaba khangdana mitop singbu lekaida yumlakta sanghaloidabani haukiba kumja English ngi taraga mapan gi December gi sachet taraga mathoida Manipur da Bengal Eastern Frontier Regulation 1873 ILP system sananaba India gi Presidena khuyek piduna India lengaki gazette notification thoki ILP system asibu phangnaba kumja English simaga samapan maudradagi hauna Manipur miyamna India lenga amadi Manipur lengakta taknaduna lakhi hanba naidraba miyam masing thingamdraba wakatse mipum khuding angangdagi ahal phawba Manipur ILP system sanagadabani haibigi kholaw kapkhiba tear gas nungmaigi makhol ngasi sunili maramaduna khudingmak asi thabakta onthoknaba lengakta taknaba mathau tarakli India lengakna aikhoigi miyamna pirakpa khudoladu paliba lenga asina miyamna mapung phana phangnaba sinbigadabani haina su serul sin makha tari yana pauksisna su makha tana phungduragli doloshilak poina mem atopa maroiba paukhra mu mem share tawjarake loshilak poina paung khutanga mem share tawjarange luhonglam daida kainya singna mapam lamnamda upal tharambagi satnabi makha sathari Manipur ahan boina Mary Club Lingani Committee Malem Gyoina Kai Tharagliba Mauksagi Kalasibu Kradang Werabasu Ngak Senbada Mateng Pangnabagi Pandamda Kumza English Singani Taragani Pandigi Hauna Luhonga Doriba Kainya Sinama Pam Lamdam Tadoklam Daida Upal Mamam Tarambagi Sanabi Esigi Maka Satarak Poina Ngasisu Impal Iski Wakong Maya Lekai Dalabi Toksum Somita Devi Namahaki Hiding Ponomita Hairangoi Pambi ama Lekai Sigi Ahan Boina Taduna Marks Mauksagi Kalngakpada Saruk Yaribi Ningol Amani Haiba Utkre Hari Unique Wildlife Protection Committee gi Serol Amana Hai Lohonglam Daida Upal Thakiba Aduga Upal Singadu Ningthi Nangak Senduna Hinghaliba Mary Kopal Singh Tigi Oiba Club Ama Manipur Ahan Bo Oina Athubada Siamlagani Aduga Makhatana Lohongba Madi Atei Tharamga Madi Lenana Upal Thaningba Leirabadi UW LPC da pau phona binaba appeal tawraduna upaladu uyumpok GP gi wakhong makha lekai da semgatliba wahopong eco park da upaladu thaki wakhong GP gi oina ahanba u thabagi thoramadu uyumpok GP gi pradan thangjam inauksa lekai gi miyoi sing amadi UWLPC member sing su saruk yaki haina pauksi sum khatana phongdorak len thank you